Akashbani Imphal Lanthokchari Paugi Saktam Saktam Basida Manipur gi irang number moiduna wandering a selecta Rajniti Kudong Saba Lona Bohonaba Asumathong Nate Haiba Raya Saba MP Ningthole Sembasana Zobagi Warol Rise Sida Intelligence Traffic Management System Hodona Bohonari Haiba Traffic Control Police Wing Manipur gi Wafam Amasong Pradhan Mantri Narendra Modi gi Sama Taramapan Suba Puningi Wa Man Ki Baat Raya Saba gi MP Ningthole Sembasana Zoban Hairi Sahi ani helaba Manipur gi irangna miyam kham thengna wanaraba matamasida rajniti gi khudong saba lawna bohona ba haibasi yamna sumdaba thong amani Research Forum Manipur amadi JP Women's College na puna sinduna irai numita JP Women's College ki auditorium da pangtokhiba malem gi mamalon gi numit thorum yawba lakhiba ningthole semba sana zawbana pawmising da hai Manipur da khulngak pa haiba ama hana leramba nate phibam amadi matamna yadabadagi namduna khulngak pa ohin khibani makhoi rise gi madi leiba ga sigi mayokta leiba kangbu nate maramda mazati bu kanjana bagi damak tangai phataba tanpham da thorakhibani magna hai Athubada solution ama poraga koi lingjen manaraga tawgadaba ma koi targa miyam ga wabasi koi kanba changi khungak pa singse hekta sigi phim ju orkhiba nate wai lakhibani kasu koi chelinaw isa isu myam se smaina tawlom ponte adu egadi hoji kamai tawdra ma koi se phajana mainstream da poluksige haibase koi khanaba matam ore koi gi future ni dra moi myam ma koi bu kanbi bu changi ma koi international nate phajana wari sanaraga bhap tanaraga koi gi sai naw myam se phajana koi gi hanagi koi mainstream do adu lahansi kitang section na tawbom changi na khali thuna popular government ama lahana ba wadugi lambi du wak to bu changi Manipur da Intelligence Traffic Management System atuba matam da hauna bohonari masina lambi chathok chasin da piriba niti niyom thugai basingbu mafam du da khiliba CCTV camera singi matengna line phaba ngamlagani Akashbani Imphal gi e pau kangbuga yumjagesa numita akhanana unabada Traffic Control Police Wing Manipur gi Superintendent of Police Pramesh Arambam nahai lambi da traffic niyom sing thugaiduna gari thobu singdagi sahi asigi January thadagi hojik phawbada lupa lakh 50,000 gi chalan kakre pigliba mahiroi singdagi hauraga college tamliba mahiroi singda traffic niti niyom khanganaba awareness campaign kaya leptana sathadi SP Pramesh Arambam nahai pedestrian gi red light la kanda lambi lano mathak jaw gari je dum khamjan bagi habit se dum lai bhai tare public se adu hojik ein haijar ga di dum yamna di change la aina ubada dum public su dum phajana dum traffic police ta baduna haida bi da su masana khamjab su yawi aduga thabak yamna thuraba kangu yam manba koi second da dum thabak je second da li thawraga di thabak se nang horoi da manba kangu su dum yawi ko magi su dum kano le koi general offenses na 177 se dum ka koi gi ba kano to je lupa chamga ne magi kai je first offense ta adu subsequent offense da lising chamgan sum lakadaba chalan kak pasina sinang solution oiroi da bai tare busy traffic amada traffic flow si leide bani adu na changsela chalan kak khot pai se adum commotion amadum thoe ba dum khana ba launa ba traffic adum launa ba khot ba tawraga adu ne henam labi chin bai mo oye ba MVI ki dandi se chalan chini ko ta chalan je ka ga samna ba da for example ma keno tawre ha se red light jump tawre ha ga di 5000 chalan ni 5000 chalan je mana e chalan de online ma pay tawraga ga di ma gi case dispose tawrabane ba dum aduda ma adum police na phaba khot pai haibai kem leite aduda e court che la kan da di sai 185 you thaga gari thobai have se my 10,000 or 6 months in jail enam leibane ba ko or bot aina ma leibane ba e chalan no tobi e chalan je sidi ji kano ne yamna transparent oiba transaction ne tawdu je kai banu pasi ga traffic police mai mukuse paisa am da changoi dune online oina direct mai gi account da thi gi dune ba e chalan.parivahan.gov.in tawraga aduda thija gi dune aduna e chalan dum insist tawbiyo ba e chalan dum kakpiyo na e chalan system je am transparent oiba transaction ni izigi cash am ta deal dong na roiduni online thi gadam ni na adu da insist tawbiyo sidam insist tawrakanda adum handara kadabani Pradhan Mantri Narendra Modi gi sama taramapan suba pukningi wa Man Ki Baat Akashbani gi thongda ngasi sandokre Pradhan Mantri gi pukningi wa asigi matangda Manipur University gi Professor MC Arunna asumna phongdokli Sama taramapan suba Man Ki Baat Sri Narendra Modi na pankhiba wafam kaya gi manungda science te gi wafam asi yamna lumna logodaba wafam amani Samaj amagi manungda tongan ba wakhan khan ba amadi loksing sagatpagi kanglon kaya amalai madugi manungda science ki weba wa amadi wakhan khan bada science ki kanglon manungda wakhan khan ba haibasina science amadi technology gi lamda manglom da sangchin ba ngamhan ga dawri bani
ningsing bayai sahi asigi February 19 da pangthokadawriba National Science Day laibak sinba thungna pangthoknarakani. Handak sahi gi theme asi science ki lamda malem gi thakta lucingnaba amadi biksit Bharat ki damakta India gi naha singbu mapangan happa haibasini. Malem gi thakta leiriba science ki thak asi yaunaba hotnabata natana malem gi science ki lamjen asida Indiana lamjingba ngamnaba hotnaba changi haiba sigi damakta miyamna science haibasi makoi gi punsi mahing aduga samnahan ba changi. Science ki paramda wakan khanba warep lobagi tangai phadaba lei. India ngasidi suntrangi bigyan gi lamda khumang kaya chauksille laibak asina tha thijinba amadi hiram kaya da sijinnaba satellite kaya ama suntrangda thagalle. Adugi mathakta bigyan asida India gi naha kayana thawai yaurakle haiduna Prime Minister Shri Narendra Modi na paudamki. Sundrangi bigyan gi mathakta yamna maruiba hiram amadi AI haibadi Artificial Intelligence asini. Malemgi laibak kayana anouba hiram asida khumang chauksillakli. Masigi lamsidasu India nopthade hiram asidasu India gi naha singi khudol kaya ama malemgi amadi samajgi kakhal kaya da khudol tamli. Mapungning changnarakli haiduna Shri Narendra Modi na panki. Ing kumja lisingani kumangagi Mars Nipanda malemgi oina pangthokadawriba National Women Day asi lakpada Shri Narendra Modi na India ki nupi singi oiba sakti asi singthaki. Laibak asigi culture gi kakhal khuding makta macha nupi singbu ikai khumnaba amadi ima gi sakti lei. Mahakna man ki baat asida nupi kayana India gi itias ki tangka kaya da laukiba thokdang sing amadi makoina pi kiba khudol sing ningsing ki. Matang asida ningsing bayai G20 India presidency gi manungda Indiana nupina lamjing ba saukhatpa haiba wa ama malem gi thak ta pukhatki. Wa asidasu India gi culture amadi itias ka sago nariba nari sakti asida yumpham oibani. Wa asina nupi singbu sakti laihanba natraga saukhatpagi paringda nupi singbu konsinba haiba wa sing asidagi henna wangkhatpa wa ama oina nupi singna saukhatpabu lamjingnaba pukhalakpani. Atopa maruoiba wafam amasu Prime Minister Shri Narendra Modi ki Man ki Baat asida panki. India gi pambi singbi amadi sa nga gi leiriba mahousa gi kanglon asi malem gi manungda yamnamak singtha ningai oi. Malem gi atai mafam singda phangdaba jiba kaya leibak asida lei. Tongan ba jiba sing asigi achouba phida ama India gi itias amadi culture da leiri. Lamlaki sanga singisu achouba phida ama leiri. Jiba sing asigi maru oiribasi tongan ba jiba kaya lairembi kaya gi sadong oiriba kaya aikoina uriba asimakna paramanni. Tongan ba jiba sing asi ngak senduna yokatuna thamliba India gi tribe sing asigi thokdang sing Prime Minister Shri Narendra Modi na singthaki. Kai leopard Asiatic nongsa samuganda amadi barasingi masing hengalakpa gi matang da su paudamki amadi nungaiba phongdoki. Prime Minister na India gi mafam khuding asi jiba sing asigi matang da ihul leibata natana lamlaki sanga singbu ngak seli amadi yokhatli haibagi saukthokjaba phongdoki. Matang asida Akashbani Imphal gi ipau kangbune puthokpa chayol gi pau gi saktam loizare khomjin bamusung puthokpa Thokchom Jogendrajit tengbang ba Thokchom Barun lijakhiba Maibam Dwijamani.